ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯣꯀꯣꯃꯤꯅ ꯍꯌꯦꯡ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯄꯧꯒꯥꯛꯆꯥꯎ-ꯏꯈꯥꯏꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯝꯂꯤꯕ ꯕꯦꯔꯤꯀꯦꯗꯁꯤꯡ ꯅꯝꯗꯨꯅ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ State level Teachers Day MSF-DSK Auditoriumda Chinglemna Pangthokre, Khangalaba Ojasingda Manamathum Piduna Ikai Khumnaba Utkre. Amadi Moreda Lisingama Chamapan Nifugi Mamangdagi Kundaduna Laklaba Maitena Mapamadada Amuk Hanbada Kukidagi Ayaba Lobagi Mathautadi Haina Midday Council Morena Fongdokre. Northeast Window TV na sandokteriba nungthilgi paw sibu meeting tabiriba pumna makpu chaplina mai stamne kokna na kramsari hauzik paw sandokna pizari ꯄꯧꯒꯥꯛꯆꯥꯎ-ꯏꯈꯥꯏꯗ ꯂꯩꯔꯤꯕ security force singi barricade hayeng lokthokhlagani haina coordinating committee on Manipur integrity kokomi women wing gi convener yumnam leirik leimana haikre wafam asi ngasi lampel pat leiba UCM gi office ta pangthokiba pawgi mipam amada mahakna phongdokhibani Haukiba August Kuntra Faubgi Manungda Turbung Banglagi Mafam Singda Thamliba Security Force Singi Barricade Sing Lotho U Haina India Government Amadi Manipur Lengakta Thangat Kiba Wafam Ngasi Fauba Lokthok Tana Ladiba Asi Hayeng September Tarukta Manipur Gi Miyamga Luinana Lokthok Lagani Haina Fungdoki India ki Home Minister Amit Sahaga hak thengnaduna hauzik Torbung Banglada Maitei Khunda Sajiliba Barricade Sing Loktoktuna Nakal Anigi Marakta Thambina ba haizakiba wafam Home Minister Masamakna Atuba Matamda Loktokna ba hotnagani haina Fongdorakrabani Adubu ngasi fauba loktoktana leidiba si loktokna ba hotnabada Manipur gi miyamna mateng pangbiyu haina leirik leimana apil tawki Lal Hongdi Kamuna Handu Kolek Tragadi, Hayengi Tang Taruk Sidagidi, Kongjang Kaya Sangsangani, Iriba Pose, Handokani, Aduga, Maitagi Puntari, Bamakandagi Hando, Uki Lamduda, Hajalu Hibernate, Ani Karaktu the Layo Hibernate, Adusunatana, Mokoina, Maitagi, Tariba Makanduda, Undo Uya da Banina, Pomina, Hayengi Tang Taruka, Puntrama, Sangsanga Druise, Manipuda Ladiba, Kala Maida Paivi, Shatra, Naharod, Ipal Ahlaman Kaktana, Unamak, Saruk Yabiu, Iramdam Sidalaiba, Ekoi Lan Kaya Puina Taukigani, Lan Puina Taudana, Sumlaidu Sarpodi Akoi, Angam Batakta, Punaminaraga, Akoi Reba, Manipur, Tangduleta Bama, Hangasi, Upi, Terrorising Taurapasi, Barak Sarkana, Hakna Laurakanda, Aikoi da Yumikai Tumaliba, Isa Isu Narak Yangahanda Lamhanga, Sada Takdatumda, Sagraban Samarak Sidakang Tumi Parakta Laiba, Isa Isu Mayamche, Barak Sarkana, Handa Bidravnina, Ayengi, Kongjang Se, Manipur the Lady by Yumtong Pudima, Patra Naharol, Maya Paibi Ate Ahlaman, Ipai Pan, Aken Pudima, Bazar Kari Bakudima, Ekoi Imasingi, Maydagi, Kuram Jari, Namak, Saruk Yaragata, Ekoi Imaleba, Manipur with the Makta Piri, Amanebinasi. ꯄꯧꯒꯥꯛꯆꯥꯎ-ꯏꯈꯥꯏꯗ ꯂꯩꯔꯤꯕ Security Force ꯁꯤꯡꯒꯤ barricade ꯑꯁꯤ ꯇꯣꯔꯕꯨꯡꯒꯤ ꯋꯥꯡꯃꯗ ꯍꯣꯡꯗꯣꯛꯅꯅꯕ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯍꯌꯦꯡ September 3ꯀꯤ ꯑꯌꯨꯛ ꯄꯨꯡ 11ꯗ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯇꯣꯔꯕꯨꯡ ꯐꯥꯎꯕ ꯇꯛꯊꯣꯛꯂꯒꯅꯤ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ state ꯑꯃꯗꯤ central government ꯑꯅꯤꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ Coordinating Committee on Manipur Integrity kokomina ꯂꯥꯎꯊꯣꯛꯈ꯭ꯔꯦ Ngarang numidang lampel pat leiba UCM gi office ta pangthokiba pawgi mifam amada kokomi gi media coordinator Thokchom Somrendro na haiki matam kayagi mamangdagi Pogakchau-ikhai Kaithal manakta Central Paramilitary Force singna barricade sajinduna micham miyamda tattana akaiba piriba asi August 18 fawbagi manungda Hongdokadabani Natrabadi Matangi Numita Miyamga Luinana Akanba Kongjang Changsingani Haikrabani Adubu ngasi fauba tabakta onthok tabana Miyamga Puna Kongjang Asi Changsinanaba Warep Laurakpani Haina Somrendro na Fongdoki
ꯀꯣꯀꯣꯃꯤꯒꯤ ꯄꯥꯟꯗꯝ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯑꯉꯛꯄ ꯑꯃ ꯐꯥꯎꯏ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣꯇꯤꯛꯁꯤꯡ ꯇꯥꯛꯊꯣꯛꯄ ꯍꯥꯏꯁꯦ ꯁꯤꯑꯣꯁꯣꯒꯤ ꯄꯥꯟꯗꯝꯅꯤ ꯑꯗꯨ ꯀꯣꯀꯣꯃꯤꯒꯤ ꯄꯥꯟꯗꯝꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯑꯣꯁꯣꯒꯤ ꯑꯩꯈꯣꯏ ꯈꯪꯖꯗꯦ ꯑꯗꯨꯒ ꯀꯣꯀꯣꯃꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣꯇꯤꯛꯁꯤꯡ ꯑꯁꯦ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯃꯔꯨ ꯐꯪꯅ ꯇꯥꯛꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯀꯣꯀꯣꯃꯤꯒꯤ ꯍꯥꯟꯅꯗꯒꯤ ꯂꯦꯡꯗꯅ ꯂꯥꯛꯑꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯇꯧꯒꯗꯕ ꯏꯊꯧꯅꯤ ꯇꯧꯁꯨ ꯇꯧꯒꯅꯤ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗ ꯇꯣꯏꯅ ꯁꯤꯑꯣꯁꯣꯒꯤ ꯃꯌꯥꯝꯅ ꯑꯗꯒꯤ ꯑꯇꯣꯞꯄ ꯄ꯭ꯔꯦꯁꯁꯤꯡꯁꯨ ꯍꯪꯕꯤꯔꯛꯏꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯀꯔꯤꯅꯣ ꯍꯥꯏꯔꯗꯤ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣꯇꯤꯛꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯁꯦꯄꯔꯦꯠ ꯏꯃꯤꯒ꯭ꯔꯦꯁꯟ ꯇꯧꯍꯟꯗꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯥꯎꯗꯨꯅ ꯂꯥꯛꯑꯕ ꯍꯥꯟꯅꯗꯒꯤ ꯈꯟꯗꯨꯅ ꯂꯥꯛꯑꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯁꯨ ꯊꯝꯖꯔꯤ ꯀꯣꯀꯣꯃꯤꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯇꯛꯈꯥꯏꯒꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯥꯔꯃꯤ ꯕꯦꯔꯤꯀꯦꯗ ꯑꯁꯤ ꯂꯧꯊꯣꯛꯇ꯭ꯔꯕꯅꯤꯅ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 6ꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯏꯈꯥꯏꯗꯒꯤ ꯕꯦꯔꯤꯀꯦꯗ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯏꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡꯒꯤ ꯋꯥꯡꯃꯗ ꯇꯛꯊꯣꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯇꯥꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯔꯒ ꯍꯥꯏꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯀꯣꯀꯣꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯀꯅꯥꯅ ꯄꯨꯒꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯂꯦꯞꯄ ꯉꯝꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯐꯕ ꯑꯣꯖꯥ ꯀꯌꯥ ꯂꯩꯔꯕ ꯃꯇꯝꯗꯇ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯨꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔꯅ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯩ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯄꯒꯨꯝ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯄꯦꯂꯦꯁ ꯒꯦꯠꯇ ꯂꯩꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯜꯝ ꯗꯦꯚꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤ MSFDSꯀꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯤꯆꯔꯁ ꯗꯦꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ Commissioner Education 𝐻.ꯒ꯭ꯌꯥꯟ University and Higher Education ki Director Dr. ꯔꯪꯒꯤꯇꯥꯕꯂꯤ ꯋꯥꯏꯈꯣꯝ amadi Education Department ki Director L. Nandakumar athoiba mithung oina saruk yakiba thauram aduda Education Minister na makhatana hai Manipur ki mahailoisang sing malem gi awangba thak yaunanaba Education Department na kanna hotnari Oja singi tangai phadaba amadi phangpham thokpa khudingmak phanghananaba hotnari Oza haiba sinfom asi malemda lemjuningai oiba sinfom amani khunai asida kanagumba amabu ekai khumnaba utpa matamda Oza haiba mingau asi sizinaduna lakpa asina aikhoi gi culture da Oza singbu ekai khumnaduna lakle haiba tai masigidamak chawthopam thoi Manipur is going through some very difficult times. Any sort of misunderstandings here. Mercy not only today, but we have to resolve it so that in the future, in the long run, there are no such issues again that will hamper the development of our state in any way. Aduna, hariba coexistence, mutual respect here. We can definitely bring some positive change through education, skill development, and cultural exposure. I think we need to look into it very carefully. Balance lifestyle, maintain I think it's most important to incorporate in the curriculum so that students may if they grow up, they will grow up to be better human beings in the future. Ozagi numika mari lainana mathong ningthina tawba amadi afaba mahairoi puthokpa oza marida State Award for Teacher khosinakre National Awards for Teachers Phangraba Bishnupur Chingmai Upper Primary School gi Oza Ningthausam Binoy amadi Khangalaba College Taret ki Oza Singdasu Certificate Cell amadi memento piduna ikai khumnaba utke Myanmar tainaba Manipur ki border town Moreda kumjalising machamapan nifugi mamangdagi hauna khundaduna laklaba maitei singna mafam aduda amuk hanbada kukidagi ayaba lobagi mathau tade haina Meitei Council Morena fongdokre Meitei Council Moregi General Secretary Leisangthem Brozendro Meitei na thadorokpa cherol amana hai kuki inpi tengnopal na thokiba press statement amada Moredagi thokiba Meitei singna political solution ama laktringaida Moreda changlakpa yaroi haina fongdorakpadu angakpa amasung nokningba phawi More amadi Manipur gi tongan ba mafamda khundariba kuki singna Khangadabadi kumjalising machamapan nifugi mamangdagi khunda leitaduna leiraklaba Meitei singbu Moreda amuk changlakpada makhoigi ayaba logadabagi matagum nganglakpa ngaktaba ngamde Manipuri singna Manipurgi mafam amada hekta leibagi hak lei adubu mana leiningba leiningdaba haibaduna mi dugi makhapoli
Moreda Maitena Hanzilakpa Haibasi Kukidagi Ayaba Logadabanate Hauzik Tatariba Kangluki Muknaba Asigi Kongchetki Makapon Gadabani Ngarang nahan khaktamak Myanmar dagi ising ichawgum thomzilakpa makoina central government ka chanare haibagi matagum maitaida usit thawoidaba tawbadi apangbagi thawungni Manipur gi mitai singnaba gi fal makoi soidana thuna phanglaklagani Kangluk masel nuksi chanana hingminnabagi nungaibado kangluk khudingmak na khangi adubu ngaihak leiraga nagaga ngaihak leiraga tamilga ngahak leiraga paitega hausik amuk maitaiga furup khuding makka punna hingminnaba pamdaba makoi khaktagi lamdam ama sembagi oiroidaba manglanda matam manghangano Maitei singna ngasiri masagi yum thadokna maramda Manipur asida refugee oire adubu apangba maitei kaya mikap thokhanba wakhal manarutraba maitei kaya bo pulhanba amadi tungi policy plan semjanabagi tanja pibibagidama kuki singbu thagatle Maitei di Kanglup amatadasu singnaba pamde isagi iyumda hanjinbada kanagdagisu ayaba lobagi mathau tade haina MCM gi Cheryl asina makhatarakle Bishnupur district ki Manung Chanba Naran Sainada 𝐶𝐄𝐲𝐸 Thonga Maira Paibi Ima Singna Chana Thangnaba Potlam Sing Mating Pangkhri Tengmangi Potlam Sinabagi Khongchet aduga Mari Leinana 𝐶𝐄𝐲𝐸 Ward number 1 gi Maira Paibi Secretary Hemabatina Hai Hauzik Paliba Manipur Lengak Asigi Mathakta Miyam gi Pendaba Wakat Kaya Thangalakli Irang Thokliba Furup Ani Asi Khatnadanaba Khamdokpa Tangai Fade Irang Manungda Maiteina Wa Ama Nganglubadagi Damak FIR Amadi legal notice hekta lokhatli Kuki Singna Tauragana Tumina Leshiliba Karigino Hangladuna Achan Mirai Naidana Wayal Tawirabadi Mahosagum Ingna Tapna Panbang Ngamgani Haiki Pendabagi wadi hiding I laitana pendre akoina phongdokpoda waklagadaba haibam khangraba mayam ama punjalaga akoida omaga sae haiba tare praja miyam bu kalbibagi mahutang asi phawada sarkar gi maigaidagi karigumba amta men taba laitaba India gi phibanungda lairiba manipuri akoina manipuri India ni haiga karigidamata noba maning tamba wahai ama ba phongdok phangamjiba wahai ama tang phongdok uba matamda karigidamata FIR natraga legal notice adugumbado aikoi gi maigaida Zaning Praja Miyamdani Haibiriba Poto, notice Haduzo Akoi Praja Miyamdani Haizaningi, Maramaduna, Sarkari, Maigaidagi Aikogi Awana Ubiyo, Nupi Angang Singa Nasip Hawada Imai Ben Kayana Tumba Saba Kangdana, Nasip Hawada, Lamzao Soroka Tokana, Isa Simunga, Iba Seliba, Laiba, Asimunga, Iba Ubiyo, Haiba Pam Satamzagi Sarkari Magaida. All Manipur Women's Voluntary Association Amawabagi Lairen Kabi Unit ki Executive Member Oina Thau Purambi Lairen Kabi Mamang Lekaidagi 𝐻𝐻𝐸 alias Chauba Chahi Kuntaret Apokpa 𝐻𝐶𝐈𝐮 na Manung Matam Chadana Laikidabada Lup Asina Thamoy Songna Awab Phong directly Amawaba Mayai Loisangi General Secretary 𝐾𝐻 Suzatana Thadurakpa Awaba Phongbagi Cherol Amada N Nehana Laikidabada Lupasina Awaba Phongdokpagi Mifam Ama Pangthokkibaga loinana Mahakki Thawaina Mapugi Leikonda Ingna Chikna Leirunaba Thaunizaki Hairi Laikidrabagi Imung Manungna Nanghoriba Awabadasu Lupki Thaumi Singna Saruk Yazari Haina Cherol Asina Hairi Theatre Mirror Manipur Linkhatlamba Laikidraba Theatre gi lamda Sangngairaba Padmasri Warepanaba gi Mingda Katpa Ozagi Numit ki Thauram Pangthokri Theatre Mirror na Sinduna Haubam Marak Thingel Ngangom Lekai Imphal Leiba Yumda Pangthokhiba Thauram aduda Oza Warepanaba gi photo da Leisu Katuna Ikai Khumnaba Utki Thauram aduda Saruk Yakiba Sangngairaba Theatre gi lamda Thabak Tauriba Miyoi Singna Oza Naba Warepana Theatre gi lamda Kathokpaga loinana Tauramba Thabak Thauram Sing Singthaki Churachandpurdagi Lanjenaktuna Santhong Guide Club Moirangda Hangliba Relief Camp ta leiriba Miyoi Singna Santhong Lai Haraubung Pukri Sengdokri Relief Camp aduda leiriba Miyoi Singi Job Card nauna saduna Sanmitlon Phagatnanaba Thaurangi Saruk ama oina camp aduda leiriba Inmate Singna Pukri Sengbani Club adugi President Su Oiriba Camp in Charge L. Bimona Hai Thamari Hena Club ki volunteers Singna Awa Ana Thidana Ahin Nungthil Khaidana Miyam Gidamak Hotnaduna Lakli Manipur Lengakna Inmate Singi Khanbi Bagum volunteers Singi So Khanbi Bapai Haiki
ꯃꯔꯨꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ CHC ꯀꯣꯛꯇꯥꯒꯤ ꯗꯣꯛꯇꯔ ꯅꯟꯗꯀꯨꯃꯥꯔꯅꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯕꯨ ꯃꯗꯨꯃꯛꯅ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯕꯗꯤ ꯉꯝꯗꯦ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯚꯂꯟꯇꯤꯌꯔꯁꯤꯡꯁꯤꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯇꯨꯅ ꯑꯅꯥꯕꯁꯤꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯂꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤꯗꯩꯗ ꯃꯔꯨꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯚꯂꯟꯇꯤꯌꯔꯁꯤꯡꯁꯤꯅꯤ ꯚꯂꯟꯇꯤꯌꯔꯁꯤꯡꯁꯤꯅ ꯉꯁꯤ ꯁꯨꯕ ꯅꯣꯝꯕ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯍꯨꯟꯇꯣꯛꯑꯀꯥꯟꯗ ꯉꯁꯤ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯗꯒꯦ ꯀꯔꯤꯗ ꯉꯥꯡꯈꯤꯗꯒꯦ ꯍꯥꯏꯅ ꯁꯦꯟꯅꯔꯀꯥꯟꯗ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯡꯒꯤ SUC ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯁꯤꯒꯤ ꯚꯂꯟꯇꯤꯌꯔꯁꯤꯡꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯒꯤ ꯃꯇꯦꯡ ꯅꯠꯇ꯭ꯔꯒ ꯐꯦꯁꯤꯂꯤꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯟꯗꯣꯡꯒꯥꯏ ꯌꯨꯅꯤꯌꯟ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯔꯤꯂꯤꯐꯁꯤꯗ ꯆꯦꯟꯕꯤꯔꯤꯕ ꯚꯂꯟꯇꯤꯌꯔꯁꯤꯡꯁꯤꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯈꯔꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯅꯣꯡꯃꯩ ꯑꯃꯒ ꯂꯣꯏꯅꯅ ꯄꯣꯈꯥꯏꯕ ꯌꯥꯕ ꯄꯣꯠꯂꯝ 3 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ Manipur Police Control Room dagi Thadorapa Cherol amagi matung ina security force singna Churachandpur, Thoubal, Imphal East, Imphal West amadi Kakching district ke mafam singdasu thibo humbagi thabak leptana chathaki hairi Security Force sing asigi matengna National Highway 37 Imphal Jiribam Highway asida potpurapa truck chamani fumathoi Jiribam dagi Imphal gidamak ngarang thokhalakre Masigi mathakta ngarang khaktada checkpoint chama kuntramathoi nauna thamkibaga loinana police na mioi lising amaga chatre sumna ahumge mathakta wahong pahong chathaki hairi Ngasi asi Oja Singhi numit asi lebak asigi president oiramba Dr. Sarvapalli Radhakrishnan gi mapong numit pu ningsing duna Teachers Day haina pangthok tuna ngasi fawba lakli Numit asiga mari leinana ngasi numitang wairam New Delhi gi Bigyan Bhavan da India gi president Draupadi Murmu na lebak asidagi khangat laklaba afaba oza humputara manga gi mafam da National Teachers Award 2023 gi mana khosin nagadori Award asi yenthokpagi thoramda awang nongpok state singdagi oza manga khangalakpagi manungda Manipur gi oina Bishnupur district ki manungchan laiba Chingmai Upper Primary School gi oza Ningthauzam Binoi Singsu mana asi president gi mafamdagi logadori Mana asida Certificate of Merit Silver Medal ama loinana cell oina lupa lising yankai gi senfam yauri Ngasigi award pibagi thauram ase Ministry of Education Department of School Education and Literacy na lebak asigi aphaba oza singbu khangatuna ikai khumnaba utnabagi damak sinba thauramni Handak chahi asidagi hauna Department of Higher Education and Ministry of Skill and Development and Entrepreneurship tagi aphaba oza singbusu khangatuna mana pigadori Ngasi oza humputara manga khangatpa asida oza yankhaina school gi oja singni tara humdoina higher secondary gi oza singni amadi tara nitoi amana Ministry of Skill Development and Entrepreneurship tagi oza singni In kumja lisingani sumna taragi April thada muthatkiba all pension scheme sing amuk nauna hangat halu haiba demand tawraduna ngarang all Meghalaya Primary School Teachers Association na protest rally ama Silong da chatkre Protest rally aduda saruk yakiba Oja Singh aduna Oja Singh gi pithoktana leiriba senfam gi chada kun manga gi marisuba installment gi senfam pithokpa school singhi Oja Singh gi thagi tolop chang naina piba haina demand tawki Lower Primary School gi Oja kayana so saruk yakiba ngarangi rally adu Pentorum Kra Community Hall dagi hauraga Polo yauraga City Hut daba fawba chatlaba matung Pentorum Kra Community Hall da amuk lamthungki Mizoram gi Champhai District in Banungchanba Jot ki mafam amadagi Sapon Kep Anida haptuna leiramba heroin gram kunhumdoi point mapan ngarang Igar East ke meeting makhada Assam Rifles ki team amana fagat pangongkri Excise Narcotics Department yauna Assam Rifles ki apunba team aduna agangnaba pau amadagi fagat kraba heroin adu malim gi kaithel da lupa lakh tarataruk lising humputara humdoi ki senfam oigani hairi Fagalaba heroin adu excise amri narcotics department ta khosina khre haire Aroi badamaru ibapa amuhana Kokomina hayeng miyang galoina na phawak chawi khaida security force singna thamliba barricade sing namduna lauthok lagani haina lauthokre
State Level Teachers Day MSF DSK Auditorium da Chinglem na pangthokre khangalaba ojas singda manamatum piduna ikai khunabo utkre. Amadi more da listing ama chamapan nifugi mamangdagi khundaduna laklaba maitaina mapam aduda amuk hanbada kukidagi ayaba lobagi mathau tade haina Mite Council more na phongdokre. Matang istang asigi onadi Northeast Window TV ki manipuri pal loshinjare numidang wairam pung mga ge English news ta anoba ahenba pa amuk puduna lakchege miam meeting taduna leibiyo amuka sahna chaplena mesnamna khramsari.